कुकी खुदलाई पाइब सिंगना ट्रोंगलाउबी मनिंगदा लेबा मैते खुदा लंदारकपदगी ngaktoknaba hotnabada thawaina pontha pikraba Manipur Police Commando Personnel Haisnam Jitian gi mitam mama ngasi thangai asigi MLA Tongbram Robindrona Maikum Hangdokre Thanga Haisnam Chingkha Club amasong Maira Paibina Sinduna pangthokiba mitam Maikum Hangdokpagi thoram aduda All Thanga apunba Maira Paibigi ko convener Salam Leinungsi Leima Hanagi Pradhan Oinam Romansos Maruoiba Mitunglen Singoina Saruyaki Ngasi Maikum Hangdokiba Haisnam Jitian gi mitam aduda MLA Tongbram Robindrona luchingduna miyamna haikat leikat tamduna ikai kumna botki thoram aduga mari leinana MLA Tongbram Robindrona hai Manipurda thengnariba lanasida thangai asigi ahan boina leikidraba toba Haisnam Jitiana Manipur gi damak thawaina pontha pikiba se aikoina matam pumbada ningsingduna lehoragani Jitian khakta natana Manipur kandaba yade haiduna Manipur gi thoba kayanasu thawaina pontha pikre athoba singa sida aikoina ikai kumnaba utpa khaktana yaroi athoba singi ina semkiba Manipur gi saktam ase kaidanaba aikoina hona minasi hainasu magna makha tana phongdoki Haideba religion leiba ima cha simsina makoi ki mayumda hanjandana makoi ki lekai da changdana laikhiba matamda Manipur si tangdu leitaba santi ba leiba ado hanjale haibadu yagani haina yana khanjai ina ujiten athobagi magi mitam gi mikum hangbagi thorom khak nate ina ujiten gumba mathauna leiraba iram dam Manipur si mapari mayamna chingna beleitana Imale waki the mat, Iram the Manipur Sibu, Macheta Hambayade, Iram the Manipur Sibu, Puna Tangodu Haibigi, Wakalda Chinabulitana, Thawagi Potaka Supiki, Subutagi Makui Mapam the Koina, Sadanjali Katpa, Ikai Kunapup Nate, like Hidaba Atabosindugi, Makui Nakatolam by Isingana, Nasi Lehuriba Kogi Mapamda. Akogi wakal puning sakti pangal orakanda ilam da Manipur Sibu kanegui tamak akoy confirm chat na dai minabatay